ꯑꯗꯣ ꯃꯁꯛꯇꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯁꯤ ꯂꯥꯏꯠꯁꯦ ꯁꯟ ꯂꯤꯁꯤꯡ 7-9 ꯍꯦꯔꯣꯅꯦ ꯅꯨꯄꯥꯁꯦ ꯇꯧꯗꯤ ꯇꯧ ꯆꯥꯎꯔ ꯃꯩ ꯆꯠꯄꯅꯦ ꯑꯗꯥꯏ ꯀꯛꯊꯠꯂꯛꯑꯒꯦꯔꯣ ꯄꯤꯔꯣ ꯊꯥꯗꯔꯛꯑꯣ ꯑꯦꯁ ꯄꯣꯠꯇꯤ ꯀꯜꯂꯦ ꯈꯪꯉꯦ ꯑꯁ ꯆꯥꯎꯔꯦ ꯁꯤꯗꯤ ꯃꯩ ꯆꯠꯂꯦ ꯁꯤꯗ ꯄꯤꯔꯛꯑꯣꯅꯦ ꯑꯩꯁ ꯋꯥꯎ ꯆꯥꯎꯔꯦ ꯑꯦ ꯆꯥꯎꯋꯦ ꯁꯤꯗꯤ ꯍꯥꯎꯋꯦ ꯃꯁꯥ ꯑꯃꯗꯣ ꯃꯊꯛꯀꯤꯗꯣ ꯀꯩꯅꯣ ꯇꯧꯔꯅꯦ ꯌꯥꯎꯖꯥ ꯃꯈꯥꯒꯤꯗꯤ ꯂꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛꯄ ꯅꯠꯇꯕ ꯃꯊꯥ ꯑꯣꯏꯅ ꯊꯨꯗꯦꯛꯎꯔꯣꯕ ꯑꯗꯨ ꯃꯊꯛꯀꯤꯗꯣ ꯆꯔꯣꯡ ꯄꯥꯜꯂꯤꯗꯣ ꯆꯦꯛꯇꯤ ꯆꯦꯛꯄꯅꯦ ꯊꯧꯕ ꯍꯩꯇꯕꯖꯥꯠꯅꯤ ꯕꯤꯀꯤꯁꯦ ꯁꯥꯏ ꯑꯗꯨꯝ ꯊꯥꯗ꯭ꯔꯣ ꯑꯗ ꯈꯔ ꯇꯥꯡꯕꯤꯗꯨꯅꯤ ꯂꯣꯏꯔꯦ ꯈꯨꯆꯥꯎ ꯑꯃ ꯇꯧꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯁꯥꯁꯨ ꯀꯛꯊꯠꯂꯦ ꯁꯥꯎ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯕ ꯀꯠꯂ ꯃꯥꯡꯉꯅꯤ ꯌꯥꯝ ꯆꯥꯎꯕꯅꯤ ꯀꯦꯃꯦꯔꯥꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈ꯭ꯔꯦ ꯆꯩ ꯍꯩꯅꯤ ꯇꯃꯥ ꯄꯥꯜꯂꯤ ꯍꯦꯛ ꯉꯝꯗ꯭ꯔꯦ ꯂꯣꯏꯁꯜꯂꯛꯑꯦ ꯍꯦꯛꯄ ꯑꯅꯤ ꯄꯥꯜꯂꯤ ꯅꯠꯇꯦ ꯇꯠꯂꯦ ꯃꯊꯛꯇ ꯌꯦꯡꯉꯒ ꯃꯇꯣꯡ ꯋꯥꯏꯅ ꯌꯥꯜꯂꯣ ꯅꯪ ꯀꯩꯅꯣ ꯋꯥꯏ ꯇꯧꯔꯝꯃꯅꯤ ꯈꯨꯠꯇꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯀꯦ ꯇꯧꯕ ꯁꯨꯃꯥꯏꯅ ꯈꯔ ꯄꯤꯌꯦꯕ ꯃꯇꯣꯡ ꯃꯆꯤꯟ ꯑꯣꯏꯅ ꯇꯧꯅꯔ ꯀꯠꯂꯦꯅ ꯑꯩ ꯄꯥꯏꯒꯦ ꯌꯥꯕ꯭ꯔꯣ ꯌꯥꯅꯤ ꯑꯩ ꯄꯥꯏꯒꯦ ꯑꯃꯨꯁꯦ ꯁꯨꯝ ꯍꯧꯗꯣꯛꯀꯦ ꯃꯊꯛꯇꯁꯨ ꯀꯩꯅꯣ ꯇꯧꯕ ꯈꯔ ꯊꯦꯡꯅ ꯀꯨꯝꯖꯒꯦ ꯇꯧꯕ ꯁꯤꯗꯤ ꯌꯥꯝꯕꯗꯤ ꯆꯪꯉꯔꯣꯏꯕ ꯅꯝꯕꯗ ꯑꯣ ꯑꯣꯀꯦ ꯅꯝꯃꯛꯀꯦꯀꯣ ꯁꯤ ꯖꯨꯝ ꯒꯥꯏ ꯇꯧꯒꯦ ꯁꯤꯕꯣ ꯀꯩꯅꯣꯁꯤ ꯐꯣꯀꯁꯁꯦ ꯆꯪꯗꯦꯅ ꯌꯥꯝꯅ ꯅꯛꯄ ꯌꯥꯗꯕ꯭ꯔꯥ ꯑꯣꯀꯦ ꯐꯣꯀꯁꯗꯣ ꯇꯧꯕ ꯉꯝꯕ ꯃꯤꯅꯤꯅꯅꯦ ꯋꯥꯔꯝꯕꯗꯣ ꯋꯥꯕꯁꯦ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯗ ꯃꯅꯤꯄꯨꯔ ꯆꯤꯡ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯕ ꯌꯥꯝ ꯂꯩꯔꯤ ꯀꯥꯅꯤꯡꯕ꯭ꯔꯥ ꯀꯦꯝꯄꯤꯡ ꯇꯧꯔꯒ ꯆꯠꯀꯗꯕꯅꯤꯗ ꯒꯥꯔꯤ ꯑꯆꯧꯕ ꯍꯥꯏꯔ ꯈꯥꯝꯕꯝ ꯂꯩꯅꯤ ꯆꯠꯅꯤꯡꯕ꯭ꯔꯥ ꯆꯠꯅꯤꯡꯕ꯭ꯔꯕ ꯁꯤꯡꯒꯤ ꯇꯤꯡꯒꯪ ꯌꯥꯎꯕ꯭ꯔꯥꯀꯣ ꯃꯤ ꯌꯣꯛꯈꯠꯂꯣ ꯍꯧꯖꯤꯛꯀꯤꯗꯣ ꯂꯥꯁꯀ ꯇꯧꯔꯛꯄ ꯃꯥꯟꯗꯣ ꯈꯧꯇꯦꯝ ꯃꯈꯣꯟ ꯑꯃ ꯇꯥꯗ꯭ꯔꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯁ ꯕꯇꯔꯐ꯭ꯂꯥꯏ ꯃꯌꯥꯝꯁꯦ ꯀꯦꯃꯦꯔꯥꯗꯗꯤ ꯑꯝꯇ ꯎꯗꯦꯅꯦ sini kena gini COVID-19 vaksin apa ini
짝돌이. 괜찮게. 맞고. 잘해. 잡아요. 밖에 속 집어. 거기 먹다. đó. kumthare maton makti yoramdre tum khara karam ne upai leitraba tanthak am pra that le saman kha le am video sai lo chalage sige de